Thoubal College, Thoubal lingkhatkhibagi humfuhumdoi suba mapok Kumon numit pangthokpaga loinana Tongan Tonganba Maana-Maathumsing yenthokpagi thouram ngasi College asigi Multipurpose Hall pangthokhre. Thoubal College Teachers Association TCTA amasung Thoubal College Students Union anina punna sinduna pangthokhiba thouram aduda College asigi Principal Professor A Nabachandrana athoiba mithunglen TCTA ki President N Ibobina thouram mapu amadi IQSC Thoubal College ki Coordinator Dr. L. Akendrajit Singh na akhanaba mithunglen oina sarukya ki. Thouram gi sarukama oina ngasigi mithunglen Singh na luchingduna college ki foundation stone amasung college lairembi ki mafamda laisu katuna ikai khumnaba utpaga loinana thaunijaki. Ngasigi thouram aduda Manipur University amasung college na sinba Tongan Tonganba examination singda makok mathang taraklaba mahairoi singbu Tongan Tonganba donor sing na katlakpa award sing yenthokduna pukning thaugatki. Loinana Mahiroi sing na Tongan Tonganba makha kayagi cultural program sing su pangthokhi. Athoiba mithunglen gi warol piraduna Principal Professor A Nabachandrana hai. College amabu awang bathak ta thangatpada alumni singi thaudang yamna chawi. Leibak asida achauba university amadi college kaya lairabasu ngasi fawbada malemgi afaba university khangatpada lising anigi manungda chanma ngamdriba asi alumni sing na thaudang lawba watpadagini. Adubu college asigi chahi humfuhumdoigi khongchot asida college asigi alumni singna lauriba thaudang asi singthaningai ni maram asina college asibu chawkhat handuna henna afaba college ama oihanbada alumni singna amuka henna achauba thaudang lawminasi mahak masamaksu college asidagi hawrakibani haiki.